Masisigi sambul konsida ay marup askarali mana kuila bani ayonda habis yan aduta kulong jada bakara dagi adum yaitho ga leiba adu masidi mapuna alana adu tay bung semba mapuna tojan bidana sigumba yai praba numida sida adumba community hall se sabagi murup yongsu ko tamme aduna athubada sagani athubada thabuk loisinsi adu lai am hena kaisu haijinga leite man ki baat sam gata pan subasi am maru oibani aje ekhoi mem tamin nasi aduga nungai jaga mana aya rai sabagi mp ma oina aigi matam si amna kudong cha da mayam am thoki hek mp oibaga corona laktana chahi ani ama koi thabak tawbada tawdi tawi adubu thabak tawbada athingba adagi tawningba mayam ama ningba thumba tawbu ngabidaba adudagi amu kitang phare na thaba khara mo homa tamda hodi thoiba ekogi lan haiba tare masi amu hodi phau mayong naba aduna sigumba ayat apan mayam ama laiga su miyamna amasung ekoi manipur leba praja singa aibu mafam mafamda thabak tawba phangan bagi gumba khudong chaba ama pibi basa ai yam laibu phabane aina chawthok chai madudi kairo haiba tamda manipurda rai sabagi mp ama aduga lok sabagi mp ani lai adubu mp ahum lai basa ai isada sabu thaga chabdi nate lainga makoi dai thabak taw jang khadi helam gado mani aduna lainga mp ni se ai di manipur da lengna lehni daka lai matam da delhi da chapiu parliament yabiu aduga aduna ta bada di station taw lehni maram di kari hai matam da ai gi experience ma kalai chingero tamgero anapadi yoro ai koi praja ma am se ana bagi ai ek bagi madagi koi gi posting gi transfer gi adagi tongan ba scheme singi koi Delhi da na to center da ko recommend to se ai ga lai se mayam ti yeng bi mayam su ubiro ni social media ai na hangi ko ro na lam na achin dagi ni outer gi bi dum su to ya do thi ba khang de hai tarai lo ba khang de hai inner gi su aduna miyam gi thabak to sa gi miyam gi marak ta le ga thabak to do ni aduna ai gi amarom da ko gi lai ba honorable MLA sing minister mayam nu sigina ga bu thaga pi bani makoi di praja na thaga pare aduna makoi na hena praja gi nek ta hin bu du ne haijani gi se aduna ai yam sang matam logjaroi iroi loi badai na haijaning base kai no matam da hek ai koi leine ba kamu puru mayam se ai koi gi mot mana da ba adi ama kam kam mung na ba hoje hoje ka tawu base ai mase am lai thamoi do nuai te thamoi soi aduna ai koi khuding mak lai ba kamup sing si halaman sing aduga ai koi gi dharma gi na lai ba luching ba sing adagi koi gi leader sing mayam se ai koi na ne koi gi iseli no mayam se koi wakal ta hang se maram di kai do da numuk thana leibam kai kaina ba ya ro da ba khoi di mushkil leibam ba sa baskai hen ba atopa hen ba adum ba koi dharma leite aduna isa ina ma lam hen da sa koi waraksi aduga samai je ga maitai pangal gi na ha amaga maitai gi na ha amaga babani khana ba do chawu to mu ga dum khana ba do na haise ba babani asuma la koi ma no goyan si kamuna line he ka sat ke tawe ba masi ma de amai thamoi ba am sen khang ga ni ai mp oi ga gi so ai sing tam gi sumaina nuksina ba senja ko mi mane duna amu thamoi ji kai ge tawi masim tang di khoi myam na kainom tang ma tam da ko communal line da sat na khano se masima ko sung to gum se ba ji thamjara ga community hall se athu ma tang da tha ani hum gi manung da tha ani hum pha da bu su yai madu gi manung da khoi mayam da ai sinaja ge hai wa ba de thare ga na ko khana sa ri ko